ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯝ ꯆꯪꯂꯒ ꯌꯦꯡꯂꯁꯤ ꯀꯥꯗꯣ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤ ꯀꯥ ꯑꯃꯝꯕꯗꯨꯗ ꯃꯔꯨ ꯀꯣꯛꯂꯕꯤ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯆꯪꯃꯤꯟꯅꯔꯛꯂꯤꯕꯗꯨꯗ ꯍꯥꯏꯔꯤ ꯑꯁꯤꯁꯤꯅꯤ ꯃꯥꯒꯤ ꯍꯛꯇꯛꯁꯤꯗ ꯏꯖꯠꯁꯨ ꯃꯥꯡ ꯁꯦꯜꯁꯨ ꯃꯥꯡ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯣꯏꯅ ꯃꯥꯡ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤ ꯂꯥꯏꯠꯁꯤ ꯐꯖꯅ ꯑꯃꯨꯛꯇ ꯊꯥꯟꯁꯤ ꯍꯣꯏ ꯊꯥꯟꯁꯤꯅꯦ ꯂꯥꯏꯠꯇꯣ ꯊꯥꯡꯒꯠꯂꯛꯂꯤ ꯅꯨꯄꯤꯗꯣ ꯃꯌꯥꯡꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯪꯂꯤ ꯃꯃꯥꯏꯗꯣ ꯃꯈꯨ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯎꯞꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯣ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯃ ꯅꯍꯥ ꯑꯣꯏꯔꯞ ꯇꯧꯕꯗꯨꯅ ꯍꯥꯏꯔꯤ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯊꯥꯔꯒ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯂꯣꯂꯤ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯆꯤꯡꯅꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯁ꯭ꯂꯣꯂꯤ ꯇꯧꯔꯗꯤ ꯃꯤꯅꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯅꯤꯅ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯈꯟꯕꯗꯨꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯑꯗꯣ ꯁ꯭ꯂꯣꯂꯤ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯁꯥꯡꯍꯟꯕꯗꯤ ꯀꯩꯁꯨ ꯄꯥꯝꯗ꯭ꯔꯦꯁꯨ ꯂꯩꯔꯤ ꯍꯤꯗꯥꯛꯀꯤ ꯋꯥꯗꯤ ꯂꯣꯏꯅ ꯂꯩꯅꯤ ꯃꯁꯥꯁꯤꯁꯨ ꯁꯣꯛꯄꯗꯤ ꯐꯖꯅ ꯁꯣꯛꯂꯤ ꯇꯧꯕꯒꯤꯕꯨꯗꯤ ꯂꯣꯏꯁꯤꯟꯕꯁꯨ ꯑꯗꯨꯝꯅ ꯌꯥꯔꯕꯖꯥꯠꯅꯤ ꯃꯥꯒꯤꯁꯤꯗꯤ ꯈꯨꯁꯣꯟ ꯑꯃ ꯇꯧꯔꯤ ꯈꯪꯗꯦ ꯌꯦꯡꯂꯁꯤꯅꯤ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯣꯀꯦ ꯅꯨꯄꯥ ꯅꯍꯥꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯤ ꯇꯥꯕ꯭ꯔꯥ ꯅꯉꯛꯇꯨ ꯀꯩꯗꯧꯔꯦ ꯄꯨꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯌꯥꯝ ꯋꯥꯔꯕꯣ ꯋꯥꯔꯗꯤ ꯀꯨꯏꯅ ꯂꯩꯕꯒꯤ ꯑꯥꯔꯊꯁꯨ ꯂꯩꯇ꯭ꯔꯦꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯔꯣ ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯃꯁꯥꯗꯣ ꯂꯦꯡꯂꯝꯗꯕꯗꯒꯤ ꯍꯤꯛ ꯀꯞꯂꯛꯄꯒꯤ ꯃꯁꯥꯗꯣ ꯅꯤꯡꯂꯞ ꯇꯧꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯄꯣꯊꯥꯅꯤꯡꯂꯒꯗꯤ ꯍꯦꯛꯇ ꯄꯣꯊꯥꯔꯁꯤ ꯅꯁꯥꯗꯨꯁꯨ ꯆꯤꯛꯄ ꯁꯣꯟꯕ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯂꯝꯃꯔꯣꯏ ꯍꯥꯏꯅ ꯏꯟꯖꯦꯛꯁꯟ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯅ ꯍꯤꯗꯥꯛꯇꯨ ꯆꯤꯡꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯥꯁꯨ ꯈꯨꯗꯨꯗ ꯉꯥꯛꯂꯒ ꯅꯤꯡꯒꯥꯡ ꯍꯥꯏꯐꯦꯠ ꯐꯝꯊꯔꯒ ꯑꯃꯨꯛꯀ ꯍꯥꯏꯔꯤ ꯍꯤꯗꯥꯛꯁꯤꯃꯇꯪ ꯀꯥꯞꯁꯤꯅꯦ ꯁꯤ ꯀꯥꯞꯂꯗꯤ ꯅꯪ ꯄꯣꯊꯥꯔꯅꯤ ꯅꯨꯄꯤꯗꯣ ꯃꯗꯨ ꯇꯥꯕꯗ ꯀꯞꯅ ꯀꯞꯅ ꯃꯃꯥꯏꯗꯣ ꯂꯣꯜꯂꯒ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯀꯥꯆꯤꯟ ꯑꯃꯔꯣꯝꯗ ꯁꯟ ꯁꯥꯔꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯗꯥꯏꯗꯅꯣ ꯀꯥ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯣꯏꯁꯤ ꯍꯧꯒꯠꯂꯒ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯈꯨ ꯀꯨꯜꯂꯒ ꯁꯟꯗꯨ ꯁꯥꯔꯒ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯒꯦ ꯍꯥꯏꯅꯣ ꯍꯩ ꯅꯃꯥꯏꯗꯣ ꯍꯥꯏꯒꯠꯂꯨꯅꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯨꯄꯤꯗꯨꯅ ꯀꯞꯂꯒ ꯁꯠꯇꯣꯛꯇꯅꯕ ꯃꯨꯛꯂꯤ ꯃꯗꯨ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯃꯗꯨꯗꯅꯤ ꯑꯩꯅ ꯊꯥꯖꯅꯤꯡꯉꯛꯏꯁꯦ ꯑꯃꯨꯛ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯃꯗꯨ ꯅꯍꯥꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯖꯤꯜꯂꯤ ꯍꯣꯏꯅꯦ ꯃꯁꯤ ꯑꯅꯝꯗꯤ ꯈꯔ ꯀꯜꯂꯤꯅꯦ ꯍꯣꯏ ꯅꯈꯨꯠꯁꯤ ꯃꯁꯤ ꯁꯤꯔꯤꯟꯁꯤꯅ ꯆꯣꯛ ꯂꯥꯎꯅ ꯑꯗꯨꯝ ꯆꯤꯟꯖꯜꯂꯛꯇꯅ ꯅꯪ ꯐꯔꯛ ꯇꯥꯅꯤꯁꯦ ꯅꯈꯨꯠꯁꯤ ꯂꯧꯊꯣꯛꯅꯦꯍꯦ ꯍꯦꯔꯥ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇꯣ ꯀꯟꯅ ꯆꯤꯡꯊꯣꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯈꯣꯜꯒ ꯏꯁꯤꯁꯤꯕ ꯃꯈꯩ ꯀꯞꯂꯒ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯎꯠꯂꯛꯏ ꯍꯤꯌꯥꯏꯅꯨꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯒ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯃꯍꯥꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯝꯃꯤ ꯃꯪꯗ ꯎꯔꯤꯕ ꯅꯨꯄꯤꯗꯣ ꯃꯍꯥꯛꯅꯤ ꯃꯃꯪꯗꯨꯗ ꯃꯍꯥꯛ ꯃꯔꯨ ꯀꯣꯛꯏ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯤ ꯅꯨꯄꯥꯅꯤ ꯎꯔꯤꯕꯗꯨꯗꯤ ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯗꯦ ꯅꯨꯄꯤꯗꯨꯃꯗꯤ ꯃꯍꯥꯛ ꯃꯁꯥꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯎꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯪꯗ ꯅꯨꯄꯤꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯥꯁꯨ ꯇꯥꯏꯕꯪꯗ ꯁꯣꯝꯗ ꯀꯟꯅ ꯀꯞꯂꯤꯕꯅꯤ ꯃꯁꯥꯗꯣ ꯃꯍꯥꯛ ꯄꯨꯔꯥ ꯄꯟꯗ꯭ꯔꯥꯛ ꯇꯥꯔꯝꯂꯤ ꯆꯣꯛꯊꯔꯝꯂꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯅꯥꯟꯊꯣꯛꯂꯒ ꯃꯍꯥꯛ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯂꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯛꯏ ꯄꯨꯡꯁꯤ 2:30 ꯇꯥꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯗꯣ ꯉꯁꯥꯏ ꯇꯨꯝꯂꯝꯗꯥꯏꯗꯁꯨ ꯃꯍꯤꯔꯦꯜꯅ ꯂꯝꯕꯤꯗ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯅꯔꯖꯤ ꯌꯥꯝ ꯅꯦꯝꯅ ꯇꯨꯝꯈꯤꯕꯅꯤ ꯃꯉꯥꯛꯅꯔꯤꯕꯗꯨ ꯑꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯪꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯃꯍꯥꯛ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯪꯗ ꯊꯣꯛꯄꯒ ꯃꯥꯟꯗꯦ ꯇꯥꯏꯕꯪꯗ ꯊꯣꯛꯄꯒꯨꯝ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯄꯒꯨꯝ ꯇꯧꯏ ꯈꯜꯂꯤ ꯍꯤꯌꯥꯏꯅꯨꯗꯣ ꯀꯥꯒꯤ ꯃꯩꯗꯣ ꯉꯥꯟꯅ ꯊꯥꯡꯒꯠꯂꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯇꯨꯝꯊꯗꯕꯤꯗ ꯃꯍꯥꯛ ꯂꯩꯔꯛꯏ ꯃꯕꯨꯛꯇ ꯖꯥꯠ ꯃꯌꯥꯝ ꯑꯃꯁꯨ ꯈꯜꯂꯤ ꯃꯁꯥꯗꯣ ꯁꯣꯟꯊꯕ ꯋꯥꯕ ꯃꯤꯄꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯛꯂꯕꯅꯤ ꯈꯟꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯍꯥꯛ ꯅꯣꯡ ꯑꯗꯨꯝ ꯉꯥꯟꯈ꯭ꯔꯦ
ꯅꯣꯡ ꯉꯥꯜꯂꯕꯅꯤꯅ ꯊꯕꯛꯇꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯌꯨꯝꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯝꯂꯒ ꯃꯁꯥ ꯃꯎ ꯅꯥꯟꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯍꯥꯛ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯊꯣꯛꯂꯛꯂꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥꯔꯤ ꯇꯥꯁꯤꯜꯂꯒ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯖꯣꯕ ꯃꯐꯝꯗ ꯀꯨꯏꯁꯤꯟ ꯁꯦꯟꯅꯕ ꯀꯨꯏꯔꯨꯝ ꯂꯨꯝꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯨꯠ ꯑꯃ ꯁꯥꯒꯠꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯇꯤ ꯌꯥꯏꯅꯨꯒꯤ ꯑꯍꯥꯟꯕ ꯍꯦꯛ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯤꯅꯣꯃ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯂꯣꯏꯅ ꯈꯪꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯩꯈꯣꯏ ꯁꯔꯒꯤꯁꯤꯗꯤ ꯋꯥꯔꯤ ꯑꯃꯒ ꯌꯥꯝ ꯃꯥꯟꯅꯁꯜꯂꯛꯂꯦ꯫ ꯃꯥꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯪꯕꯗ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯤꯡ ꯑꯅꯤꯗ ꯄꯨꯂꯞ ꯇꯥꯊꯣꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯨꯠꯁꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯁꯤ ꯍꯣꯇꯦꯜꯁꯤꯃꯒ ꯗꯨꯀꯥꯟ ꯑꯃꯒꯒꯤ ꯃꯄꯨ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯅ ꯈꯟꯖꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯂꯥꯛꯇꯨꯅ ꯑꯣꯐꯤꯁꯇꯨꯗ ꯂꯩꯔꯔꯤ꯫ ꯗꯨꯀꯥꯟꯗꯨꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯕꯅꯤꯅ ꯃꯍꯥꯛ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯐꯅꯌꯥꯝꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ, ꯐꯅꯌꯥꯝꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯔꯥꯡꯒꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯪꯂꯥꯟꯗꯨ ꯃꯍꯥꯛ ꯀꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯗꯦ꯫ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯁꯥꯒꯤ ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯖꯔꯕꯁꯨ ꯃꯗꯨꯒꯤ ꯃꯃꯤꯗꯤ ꯑꯃꯨꯛ ꯎꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯅꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ꯫ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯀꯔꯤꯅꯣ ꯑꯁꯥꯕ ꯑꯃꯗ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯑꯁꯥꯏꯐꯥꯎ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯅꯤ, ꯃꯦꯗꯥꯝ, ꯃꯦꯗꯥꯝꯕꯨ ꯁꯔꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯌꯨꯅꯦ꯫ ꯁꯔ ꯀꯅꯥꯅꯣ ꯊꯣꯏꯕ? ꯁꯔ ꯄꯤꯕꯥꯔꯦꯜꯅꯅꯤ ꯃꯦꯗꯥꯝ꯫ ꯑꯣ ꯍꯣꯏ ꯍꯣꯏ, ꯑꯩꯒꯤ ꯀꯣꯐꯤ ꯍꯥꯏꯕꯗꯨꯗꯤ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯑꯃꯅꯤ ꯈꯨꯝꯂꯛꯇꯦ꯫ ꯁꯔꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯔꯦ ꯐꯔꯦ ꯑꯩ ꯌꯦꯡꯂꯒꯦ ꯌꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯊꯟꯇ ꯃꯕꯨꯛꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯁꯔꯁꯤꯅ? ꯑꯩꯁꯨ ꯊꯕꯛ ꯁꯣꯏꯈꯤꯕ꯭ꯔꯅꯦ? ꯁꯣꯏꯗꯦꯗ꯫ ꯐꯔꯦ ꯆꯪꯂꯒ ꯍꯪꯂꯨꯔꯒꯦ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯁꯔ꯫ ꯌꯦꯁ, ꯀꯝ ꯏꯟ꯫ ꯍꯤꯌꯥꯏꯅꯨꯅ ꯆꯪꯂꯛꯂꯒ ꯁꯔꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯃꯤꯁ ꯌꯥꯏꯅꯨ ꯐꯝꯁꯤ, ꯋꯥ ꯑꯃ ꯇꯥꯟꯅꯁꯤꯔꯅ ꯁꯨꯝ ꯇꯧꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯐꯝꯊꯔꯛꯇꯨꯅ ꯇꯥꯛꯄꯤꯌꯨ ꯁꯔ꯫ ꯑꯩꯈꯣꯏꯒꯤ ꯕꯖꯦꯇꯤꯡꯒꯤ ꯃꯇꯥꯡꯁꯤꯅꯤ ꯃꯤꯁ꯫ ꯑꯦꯅꯨꯑꯦꯜ ꯕꯖꯦꯠꯁꯤ ꯑꯃꯨꯛꯇꯪ ꯀꯥꯜꯀꯨꯂꯦꯠ ꯇꯧꯊꯣꯛꯄꯤꯔꯣ꯫ ꯍꯥꯟꯅꯒꯤ ꯃꯦꯅꯦꯖꯔꯗꯨꯅꯕꯨꯗꯤ ꯇꯧꯔꯝꯂꯕꯅꯤ, ꯕꯠ ꯃꯤꯁꯅ ꯑꯃꯨꯛꯇꯪꯒ ꯔꯤꯆꯦꯛ ꯇꯧꯔꯒ ꯐꯖꯅ ꯀꯟꯐꯥꯔꯝ ꯇꯥꯔꯛꯄꯗꯨꯃꯁꯨ ꯑꯩꯅ ꯄꯥꯝꯖꯕ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯐꯤꯁꯨ ꯇꯥꯟ ꯆꯥꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯄꯨꯔꯛꯄꯅꯤ꯫ ꯀꯣꯐꯤꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯦ꯫ ꯄꯤꯕꯥꯔꯦꯜꯅ ꯃꯔꯛ ꯊꯠꯅ ꯀꯣꯐꯤ ꯄꯥꯏꯁꯤ ꯃꯤꯁ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯉꯛꯇꯃꯛ ꯅꯣꯝꯂꯒ ꯀꯣꯐꯤꯗꯨ ꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ꯫ ꯆꯍꯤꯁꯤ ꯍꯥꯐ ꯏꯌꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯁꯅ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯊꯤꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕꯤꯔꯣꯅꯦ꯫ ꯑꯗꯨꯒꯤ ꯃꯈꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯖꯔꯒꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯔ, ꯑꯩ ꯍꯌꯦꯡ ꯏꯚꯤꯅꯤꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯔꯗ ꯐꯥꯏꯜ ꯁꯤꯟꯅꯖꯒꯦ꯫ ꯋꯥꯔꯤꯗꯣ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯁꯔ ꯑꯩ ꯑꯃꯨꯛ ꯀꯣꯐꯤꯗꯨꯗꯪꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯗꯅ꯫ ꯑꯣ ꯂꯣꯏꯕꯨ ꯂꯣꯏꯗꯣꯔꯤ ꯁꯔ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯂꯣꯏꯅꯕ ꯊꯛꯄ ꯍꯧꯔꯛꯏ꯫ ꯄꯤꯕꯥꯔꯦꯜꯅ ꯅꯣꯛꯂꯒ ꯌꯥꯝ ꯁꯥꯏꯗ ꯃꯤꯁ, ꯇꯞꯅ ꯑꯗꯨꯝ ꯊꯛꯄꯤꯌꯨ, ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯗꯣ ꯄꯔꯁꯣꯅꯦꯜ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯍꯪꯖꯒꯦꯅꯦ ꯃꯤꯁꯇ꯫ ꯍꯣꯏ ꯁꯔ꯫ ꯃꯤꯁꯀꯤ ꯁ꯭ꯄꯤꯀꯤꯡ ꯁ꯭ꯇꯥꯏꯜꯁꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯥꯡꯂꯦ, ꯍꯥꯏꯗꯤ ꯕꯦꯕꯥꯔꯣꯜ ꯑꯆꯥꯔꯣꯜ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯏꯇꯞ ꯇꯞꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯑꯥꯏ ꯂꯥꯏꯛ ꯏꯠ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯈꯨꯝꯅꯤꯡꯕ ꯃꯤꯗ ꯈꯔ ꯉꯥꯡꯕ ꯈꯨꯝꯕꯒꯤ ꯋꯥꯅꯤ, ꯑꯗꯨ ꯅꯠꯇꯕꯤꯗ ꯋꯥꯒ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤ ꯍꯩꯅꯕꯤ ꯅꯨꯄꯤꯗꯨ ꯅꯠꯇꯦ꯫ ꯃꯣꯃꯣꯟ ꯇꯥꯃꯣ ꯅꯣꯛꯂꯛꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤ ꯌꯥꯒꯟꯗꯕ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯉꯥꯎꯏ ꯍꯥꯏꯅꯕꯗꯨ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯄꯤꯕꯥꯔꯦꯜꯁꯤ ꯃꯐꯝꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯃꯥꯅ ꯈꯤꯇꯪ ꯍꯥꯏꯅꯣꯛ ꯇꯧꯔꯨꯔꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯌꯥꯝꯕꯁꯤ ꯍꯦꯛꯇ ꯅꯣꯛꯄ ꯈꯤꯕ ꯍꯦꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯃꯗꯨ ꯇꯧꯗꯦ꯫ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯏ꯫
Pibaran hangbusing maram charabadi professional orabadi adum khumi. Adu natadana pangang ngangba pangkumda khumbusi mahak tawdi. Sige mataw sidani Pibaran langauri basiso. Kumbada labramis. Pibaran da nogli yaini sunok fitaraga. Kumpam khangda bagini sir. Sir, pari coffee sunori adudi ayi mahago jaragi. Hoi hoi miss. Yainu du thokri Pibaran do magi chokri duda masado pura puthi nga tharaklaga. Yainu no chakkibaduda momon tawduna yengagli. Pibaran la pirakliba thabakado yainu pakhatpa yaba paikhalakli. Ngasigi tawba yaba thabaksing ayamba loisilakpada magi sutigi timing soiragli. Mayam sumayumda hannabagi damak thoknaba hokrabani. Adu yainu di pungkhai muktanga tawki khanduna tawri. Loiraga tholakpada mamli mamli se tawragli. Mahiriya leibra haiduna mahak haifet akoibado check tawraklami. Adubu leibagi mami udri. Adudagi yainu do gari da thawdoktuna thokri. Mayum yorapadadi gate to saba phaktuna lerambatuda kaidorbu janu khan dana janglakpani. Sumangdo gari thawjalakpadadi masak khangdaba mi khara Mangolda mapaga wari saduna lermi. Yainu na nongmata udriba mioisingni. Mahak makhata na yinglamdabida horen kona mapada hanglagi khanduna imungda jangkhri. Imungda janglakpada mamai be malerambatuda haifeti hangli. Ima kana no lagli sina. Kana sunatida thaina nang babaga thabak tawminaramba sing oira mali. Babana pension chaledana moina matamduda naungna changhoba angang sing oibazan. Thabaki karino ma khana nainaba haiduna lakpa oira mali. Machanupido magi kada jangkhri. Adubu machagi masak tubada mamana chingnaraduna jangsilaga hangli. Nangbu nasa nungaitабro ibema. Khangdima isasi chok thai waba kari maramgino haisu khangdaba. Thabak chatpagi oizalo. Adugidi mandi awaba thabak natima aina tawrisi koki thabak hakchangi nati. Adu hakchangsi yam sonthai. Kok waradi hakchang wabani magi bema adugi oirongani. Hoi adugi oirzala khangdri. Yainu do phamungda kakatun hipkhri mamana nanbiraga hairi. Imane nangi janaba kari no asaba khajikta sembirugi adu chasilaga potharong ha chak loiragane chak amuk chananaba. Yainu do khumlaktre adu mamit ushinkhri. Numito mahak chai sing zaba sawgatri masado patrak taduna dum pothaningduna leikri. Mamaga mapagana fanakana haudoklaga chak pijanaba khonnabani adubu yadri. Haina mathangi numit somuk lakli. Yainu do sengna thabak chaningdre masaya wabadongna tawi. Ngarangse tumduna phajana potharabani. Adubu magi hakchangsi wabase handi. Thabaktusu hawbada ngairi lepke hairurabadi soidana bera karani habisu mahak khangjai. Adugisu mathakta Pibaran lamangonda ngarang karino masinaribanina madu ngasi loisindaba yadabani. Warasu wana mahak pung phaniyam thenglaga hawalakli. Nan makai adugyam ganna yahau nganba mahangna ngasidi yahau sathina thengli. Chalamdai dudani mahangna hawalakpasi. Machagi matawduda mamaga mapagasu tasengna wazari. Mapana ngasidi mahak thilage haiduna hairiri. Nan makai warabadi yainudo thinbinu wathanda chachige hairadawni. Masidi karigino khangdi thinbagi wafamdu masu yari. Machana loishin machangkringai duda mapana karino ne mama ichasi masasi kaido wajano khangde mapa ngarange khalakpadagi masasi ipat patharabani walanga pangna ngangdi phamungda kakatuna adum tumkhrabani mapi phawbu hongdana mama ga mapaga kana wari sanaringai duda geta gari ma khamkibagi makol dai kana orizano yenglakpada mahirel do changakli mani ngarangi sawbuga ikaibaga somda thabak thadokpa yadabaga pulap pasina khibada yainu bu yenghodri uhodri ahinga tumba yadrabani paw ma phawna busu yabanati phawna ningai machak sleiti mahirel na changlakpado buda chawbana kori
ए इबुंगो इचा लाग्रिब्रा चुमना सुम लाक्प्रो करी लेगे पाबुंग आई चुमना सुम लाक्पनी महिरल दो यूनिफॉर्म सुसेली इस पक्चैबो पक्सेद्र ममा पक्सैबो मपा ममागा मपागे मतौदुदा महिरल दु नोक्लै इपासे नचल नुपीसे थिलुदबा यारोइदौरी नचल से ngaraangdagi masa ingam ngamdadawna tawri laihau nungau su tawdi masa chokthaide haikhreने mapagi wadu taraga mahiral da masa da kaino ma phawre kaino aisibu babo adudi thabak to lepo hayudana hairabani ado nangna chakpada ngairi bani na nungaite na hairene khangne tawrisibu hainari ngai da yainu do tholakle yainu do mahiral ubudu da kitang hangwere mapada onsinduna baba thusira mapana khumdringaida mahirena khumlakle hakchangsu ngamde hare babo gari macha siga nungsin nungsa mo phuraga uful waful mayam siga hinjelani sumai dorsi ai imaga babunga unaning mandana lakpani ai si duty chatkadabani ado ai thinbiram lagi magi thabak mafamdu fawa mapai bungodo yadi yaningle adubu machagi apamasu kari lirige khangdabanina machadi yengli machado wamta hairamdana mamada manam namhallaga kumthaduna thokri gate romda yare haiba khangladuna mapan hairi ibungo khara phajana ek thinbiramno hoi babo adudi ma nachamu thokjaruki hoi ibungo ningthina chatluko mahiral du thoklagli yainubu gari da habli Anido gari thaudorakle wa machet amata ngangnadi minute ani hum thauраклaba matungda yainu na hana hudokpani ai mangyam nungaiti mahiral do gari thaurombadagi yainu da yenglai gari manglino yainu na nahangi mangdugi maramda hawbadagi loiba phawba mahiral da nirei madu tarabada mahiral siyauna wakal jajat khalai maramdi liglai cancer patient ni yainu na mangdugi wari do liba lorakpada makha samthari aise adugi numitudagi hakchang se sathina sonthagri imana thabak tawbagi kokwabagi oibagi ni hai adu ai kokti kaishuwadi ngarang se phajana res oiraban aina wari se hakchang sini kamai dorinu sibudada dada haibu mingsi soidana kauthokibani wakal kantharaga kaukibanati mahiral mangondagi chehi phanyam halli mahakna sum namai kaukibase nungaite haiduna mahaksu khalibani aduna emotional oiba wari do likibaduda adum thamoigi marol loina kauthokre dada haibu mingdo tarubadagi mahiral gi thamoido karino ma phawkhiduna mahaklona miloda pirang kharadi lai adugo mahak thingjilaga hazilaga khamjinkhre